ꯁꯣꯛ 1994 Madrasa Darul Uloom Deoband linkhatkhibani khare henna matamsi ekoi kaithorakta yadaba khare henna matam changnai ko hotna yadaba gi tangkak am lai Bismillahirrahmanirrahim Muhtaram Hazarat ain hujik lairiba mafam masi Madrasa Alia Markaze Tabligh Lilong Manipur hairiba mafam sidani sigi mafam sida numit nini dagi program ama taweba jo ustaz Manipur da lairiba madrasa mayam sing sigi ustaz mesap sing si punjal halle aduga ek training gi system ama masi aigi oina di angakpa system ama ne na khanjayeba haibedi mesap sing sigi training tawbigi darkar oiba haibesi aduna masi kari karamba mong dagi karamba matawna mesap sing china sinbano haibesi aikhoi adugum laba Manipur gi maming chatlaba Mufti Salatur Rahman Sahab Damat Barakatuhumul Aliyah aigi inaktani hujik lairibasi aduna mahakondagi tamin nasi masigi program masi karamba mongda kari maram gi tawkhibano asuk yamna kanaba phangadaba umat sing sida balki awamun nas ki damakta su khangba darkar oiba mesap sing si training tawbi gi darkar oiribasi kari maram gi no habesi mesap te gi khoi tamin nasi aduni mesap haifetang thambiba yamna matik magol leibro program sigi matangda thoram sigi losilakpada Pamolana Ramiz Sabna asigi thoram siga mari leinan ofam khara mayam da khanghaning bagi damakta ofam khara hangbiri basi tasengna hairi bo ofam do haipet mayam da haijabo oina ngasigi program sigi matang da losilei ba ngasigi thoram sigi matang da kari go ofam khara ai yam tentak na ofam khara thamjage akoi gi bharat ta leiriba dharma gi islam dharma gi mahisang oiriba mayamna madrasa haina khangnaribasi masigisi matam sangaba kaya dagi 19th century 18th century swai dagi lupa sahi sok 1994 Madrasa Darul Uloom Deoband linkhatkhibani maduda ahan boina linkhatkhiba hairiba madrasa si na laura iba role si Bharat Tatana Prithvi de Lairiba Kogi Musalman Singh Muslim Ummata Chauba Daita Ma Lauraga La Ibadu Gumba Madrasani Adu Gumba Mahisangni Asugumba Mahisang Sigisu Atopa Mahisang Singi Oiba Magi Tonganba curriculum syllabus Laijabugumna Madrasa Sing Sigisu Tongan Magi syllabus Sama Laijay Hariba syllabus si Hojiki ki oina di chahi nipan chukna tammaba angang ama madudagi tholak pasi madudagi karigumba graduation tawraga tholak pataraga di alim gi fazil gi mingthola si phangaga dharma gi oiba mafam da achauba daita lauraga doriba dugumba mi ngaktani madudagi tholak doriba angang singchi hairiba madrasa sida tambiriba madugi syllabus ado madugi maming je khona darse nizami hara khangnai masigi si Ekoigi 18th century na horakpa adwai duda koigi Mullah Nizamuddin Kauba Lucknow macha amana mana puthora amba dugumba syllabus adu madugi du hariba syllabus tu gi matungina mai masing si tambiba taragadi atuki matikana bamu oigani haibadagi madugi du mayamna yana khiba amasung yamna kana ba syllabus am oibadagi hojik fawba madugi darse nizami dugi makhada madrasa punamakta Darul Uloom gi makha tarakpata lakpa madrasa punamakta adugi syllabus tugi matungina mahi masing tambiraga madrasa sing dudagi koigi mahi masing hairaba dugumba graduate kai ko puthoga laiba posak amani hairiba madrasa sigi syllabus si sum talakpa masung madugi tambirakpa loinana matam gi matungina di ahongba kya lai matam gi matungina angang sing sigi wakhalon hongakpa hojiki chawkhalakpa matam sigi oina Madugi tambibagi madugi mahairoi sing da karamba mongda tambigi na haibsigi niyom niti je khara hongdong ji lakpa adu ko loina hojiki matam sida angang sing si lairigi amna paning da ba yamna nungai ba yamna aten ma matam da yam thuna hining ba khoning ba masugumba kaya si lakpa sida madrasa gi quality si khara sum handharakpagi monga masi khon uba masi urakpa sida madudi hairiba quality si handhan badi yade angang sing si graduate oina tholak dori madrasa gi pothok sing se masi aduki matik mahi masing hairaba amasung ekhoi Islam dharma da yamna samaj ga mari leina na thabuk khuding masi daita lawba ngamba duguma daita leiba misak sing si hanugumna hojik su puthok taba yadi haibasi khalak pakanda
ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯤꯕ ꯃꯐꯝꯁꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒꯤ ꯃꯊꯧ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯇꯝꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯗꯁꯨ ꯃꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯝꯕ ꯄꯥꯝꯕꯩ ꯁꯤꯟꯅꯔꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯝꯕꯤꯔꯒꯗꯤ ꯃꯁꯤ ꯑꯐꯕ ꯃꯑꯣꯡꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯄꯨꯊꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯁꯨꯝ ꯈꯜꯂꯛꯄꯗ ꯑꯩꯈꯣꯏ ꯔꯥꯕꯇꯥꯏ ꯃꯗꯥꯔꯤꯁ ꯏꯁꯂꯥꯃꯤꯌꯥ ꯑꯔꯕꯤꯌꯥ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜ ꯄꯤꯔꯤꯕ ꯅꯨꯄꯥꯒꯤ ꯃꯗꯔꯁꯥꯁꯤꯡ ꯅꯨꯄꯥꯒꯤ ꯑꯗꯨꯒꯨꯝꯕ ꯙꯔꯃꯒꯤ ꯃꯍꯩꯁꯪꯁꯤꯡꯁꯦ ꯃꯁꯤꯒꯤ ꯃꯍꯩꯁꯪꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯕꯣꯗꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯔꯤꯕ ꯕꯣꯗꯤꯁꯤ ꯑꯩꯈꯣꯏꯅ ꯔꯥꯕꯇꯥꯏ ꯃꯗꯥꯔꯤꯁ ꯏꯁꯂꯥꯃꯤꯌꯥ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯔꯥꯕꯇꯥꯏ ꯃꯗꯥꯔꯤꯁ ꯏꯁꯂꯥꯃꯤꯌꯥꯁꯤ ꯑꯇꯩ ꯅꯠꯇꯦ ꯗꯥꯔꯨꯂꯨꯝ ꯗꯦওꯕꯟꯁꯤꯅ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯔꯥꯕꯇꯥꯏ ꯃꯗꯥꯔꯤꯁ ꯏꯁꯂꯥꯃꯤꯌꯥꯁꯤꯒꯤ ꯃꯗꯨꯒꯤ ꯍꯦꯗ ꯀ꯭ꯋꯥꯔꯇꯔꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯗꯥꯔꯨꯂꯨꯝ ꯗꯦওꯕꯟꯒꯤ ꯅꯤꯌꯣꯝꯗ ꯃꯍꯥꯛꯀꯤ ꯁꯦꯂꯦꯕꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯂꯥꯏꯔꯤꯕ ꯃꯗꯔꯁꯥꯁꯤꯡꯁꯦ ꯃꯁꯤꯒꯤ ꯕꯣꯗꯤꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯃꯁꯤꯒꯤ ꯕꯣꯗꯤꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯃꯈꯥꯗ ꯂꯣꯏꯅ ꯊꯕꯛ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡꯁꯤꯒꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕꯗ ꯊꯥ ꯑꯍꯨꯝ ꯃꯔꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕ ꯔꯥꯕꯇꯥꯏ ꯃꯗꯥꯔꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯗꯔꯁꯥꯁꯤꯡꯁꯤꯒꯤ ꯎꯁꯇꯥꯗꯁꯤꯡꯁꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯗꯥꯏꯇ ꯂꯩꯅ ꯄꯨꯕꯤꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡ ꯃꯨꯍꯇꯃꯤꯝꯁꯤꯡꯒꯤ ꯃꯈꯣꯏꯒꯤ ꯃꯤꯐꯝꯁꯦ ꯑꯗꯨꯝ ꯊꯥ ꯃꯔꯤ ꯈꯨꯗꯤꯡꯒꯤ ꯍꯥꯟꯅꯗꯤ ꯊꯥ ꯑꯍꯨꯝꯒꯤ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯊꯥ ꯃꯔꯤꯗ ꯑꯣꯟꯊꯣꯛꯑꯁꯤ ꯑꯩꯈꯣꯏ ꯊꯥ ꯑꯍꯨꯝꯁꯤ ꯈꯔ ꯑꯩꯈꯣꯏ ꯃꯇꯝꯁꯤ ꯈꯤꯇꯪ ꯇꯦꯟꯕꯅꯤꯅ ꯃꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯕ ꯉꯝꯗꯦ ꯍꯥꯏꯔꯒ ꯊꯥ ꯃꯔꯤꯗꯒꯤ ꯍꯟꯗꯛꯀꯤ ꯆꯠꯂꯤꯕ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯥ ꯃꯔꯤꯗ ꯑꯩꯈꯣꯏ ꯃꯤꯐꯝ ꯐꯝꯕꯩꯅ ꯑꯩꯈꯣই ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯗꯔꯁꯥꯁꯤꯡꯁꯤ ꯀꯌꯥ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯑꯉꯥꯡꯁꯤꯡꯁꯤ ꯄꯨꯊꯣꯛꯏꯕꯅꯣ ꯄꯨꯊꯣꯛꯇꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯅꯩꯅꯔꯒ ꯃꯗꯨꯒꯤ ꯑꯋꯥꯠꯄ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯃꯦꯟꯈꯠꯁꯤꯒꯦ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡꯁꯤ ꯀꯔꯝꯍꯥꯏꯅ ꯃꯍꯩ ꯃꯁꯤꯡꯁꯤ ꯈꯔ ꯍꯦꯟꯅ ꯐꯒꯠꯍꯟꯒꯗꯒꯦ ꯑꯗ ꯃꯈꯣꯏꯗ ꯍꯣꯁꯇꯦꯜ ꯄꯤꯔꯒ ꯄꯤꯖ ꯄꯤꯊꯛꯄꯒꯤ ꯇꯧꯔꯤꯕꯁꯤ ꯑꯉꯥꯡꯁꯤꯡꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯐꯖꯅ ꯄꯤꯖꯔꯒ ꯐꯖꯅ ꯃꯈꯣꯏꯗ ꯍꯣꯁꯇꯦꯜꯁꯤ ꯐꯖꯅ ꯄꯤꯔꯒ ꯃꯇꯝ ꯆꯥꯅ ꯃꯈꯣꯏꯗ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕ ꯃꯈꯣꯏꯒꯤ ꯍꯦꯜꯊꯀꯤ ꯋꯥꯈꯜꯂꯣꯟ ꯈꯜꯂꯒ ꯄꯤꯖ ꯄꯤꯊꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯠꯄ ꯑꯃꯕꯨ ꯂꯩꯍꯟꯗꯅ ꯃꯁꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯩꯅꯔꯒ ꯂꯥꯛꯄꯅꯤ ꯇꯧꯕꯇꯕꯨ ꯔꯥꯕꯇꯥꯏ ꯃꯗꯥꯔꯤꯁ ꯏꯁꯂꯥꯃꯤꯌꯥ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯕꯣꯗꯤ ꯑꯁꯤꯅ ꯐꯟꯗꯤꯡ ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯗꯔꯁꯥ ꯃꯌꯥꯝꯗ ꯄꯩꯁꯥ ꯄꯤꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏna ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯏꯟꯗꯤꯌꯥ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯃꯗꯔꯁꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯙꯔꯃꯒꯤ ꯗꯥꯏꯇ ꯑꯃꯅꯦꯅ ꯈꯟꯅꯔꯒ ꯃꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯗꯨꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯏ ꯉꯝꯖꯕ ꯃꯑꯣꯡꯗ ꯄꯤꯕ ꯈꯔ ꯃꯗꯨꯒꯤ ꯃꯇꯦꯡ ꯈꯔ ꯄꯤꯔꯒ ꯃꯗꯨꯒꯤ ꯃꯇꯦꯡꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯄꯤꯖ ꯄꯤꯊꯛꯄꯁꯨ ꯑꯗꯨꯒ ꯃꯗꯨꯗ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯗꯨꯒꯤꯁꯨ ꯇꯣꯂꯣꯞ ꯄꯤꯕꯅꯆꯤꯡꯕꯁꯨ ꯁꯦꯂꯔꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯦꯅꯦꯖ ꯇꯧꯔꯒ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯃꯁꯤꯗ ꯁꯔꯀꯥꯔꯒꯤ ꯕꯤꯚꯥꯒ ꯑꯃꯗ ꯃꯊꯧ ꯇꯧꯕꯒꯨꯝꯅ ꯆꯥꯡ ꯅꯥꯏꯅ ꯇꯣꯂꯣꯞꯁꯤ ꯐꯪꯗꯅ ꯌꯥꯝꯅ ꯑꯋꯥꯡꯕꯗ ꯌꯥꯝꯅ ꯄꯩꯁꯥꯁꯤ ꯈꯔ ꯆꯥꯎꯅꯒ ꯇꯣꯂꯣꯞ ꯐꯪꯕ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯌꯥꯝꯃꯕꯗ 8,000 9,000 10,000ꯗꯒꯤ ꯍꯦꯟꯕ ꯊꯣꯏꯅ ꯌꯥꯎꯗꯦ ꯑꯆꯧꯕ ꯗꯥꯏꯇ ꯂꯩꯕ ꯏꯚꯟ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏꯔꯐꯥꯎꯗ ꯌꯥꯝꯃꯕꯗ ꯍꯧꯖꯤꯛꯇꯤ 10,000 15,000ꯒ ꯄꯤꯅꯕꯗꯤ ꯌꯥꯎꯔꯦ ꯉꯁꯤꯗꯅꯤ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗ ꯂꯨꯄꯥ 10,000 ꯌꯧꯕ ꯑꯃꯐꯥꯎ ꯌꯥꯎꯈꯤꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯦꯅꯔꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯇꯤꯆꯔꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯎꯁꯇꯥꯗꯁꯤꯡꯒꯤ ꯑꯣꯏꯅꯗꯤ 5,000 5,000ꯗꯒꯤ ꯍꯧꯔꯒ 5,000 ꯐꯥꯎꯗ ꯑꯗꯨꯝ ꯂꯩꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯠꯊꯣꯛꯑꯒ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯇꯧꯗ ꯌꯥꯗꯕ ꯑꯃꯅꯦꯅ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯄꯁꯤꯗ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯍꯩꯁꯪꯁꯤꯡꯗ ꯏꯐꯦꯛ ꯇꯧꯈꯤꯕꯒꯨꯝ ꯑꯩꯈꯣꯏꯒꯤ ꯃꯗꯔꯁꯥꯁꯤꯡꯁꯤꯗꯁꯨ ꯃꯗꯨꯒꯤ ꯑꯣꯏꯕ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯨꯗ ꯂꯨꯝꯃꯗꯨꯅꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯃꯍꯩ ꯇꯝꯕꯒꯤ ꯆꯠꯄ ꯀꯩꯗꯧꯈꯤꯗꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯀꯣꯂꯦꯖꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡꯗ ꯑꯗꯨꯒ ꯑꯇꯣꯞꯄ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯀ꯭ꯂꯥꯁ ꯇꯧꯕꯀꯁꯤ ꯑꯩꯈꯣꯏꯒꯤ ꯃꯗꯔꯁꯥꯗꯁꯨ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯇꯧꯔꯛꯄꯒꯤ ꯆꯠꯅꯕꯤꯁꯤ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯗꯨ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯈꯔ ꯍꯦꯟꯅ ꯑꯃꯨꯛꯀ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯥꯛꯄꯅꯤ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯤ ꯈꯟꯅꯔꯒ ꯂꯥꯛꯏ ꯑꯩꯈꯣꯏ ꯍꯦꯗ ꯀ꯭ꯋꯥꯔꯇꯔ ꯑꯣꯏꯔꯤꯕ ꯗꯥꯔꯨꯂꯨꯝ ꯗꯦওꯕꯟꯗꯒꯤ ꯃꯤ ꯈꯔ ꯀꯧꯔꯒ ꯑꯗꯨꯒꯨꯝꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯗꯨ ꯀꯧꯔꯒ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯁꯤꯒꯤ ꯗꯔꯁꯦ ꯅꯤꯖꯥꯃꯤꯁꯤ ꯑꯩꯈꯣꯏ ꯇꯝꯕꯤꯔꯤꯕꯅꯣ ꯃꯁꯤ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯑꯃ ꯄꯨꯊꯣꯛꯄꯗ ꯃꯁꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅꯃꯛꯇꯤ ꯃꯅꯤꯄꯨꯔꯗ ꯂꯣꯜꯂꯤꯕ ꯂꯣꯟꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯂꯣꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯝꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝ ꯙꯔꯃꯁꯤꯗꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒ ꯔꯤꯁꯣꯔꯁꯇꯤ ꯑꯔꯕꯤꯛꯇ ꯑꯣꯏꯕ ꯑꯗꯨꯒ ꯂꯣꯏꯅ ꯎꯔꯗꯨꯗ ꯑꯣꯏꯕ ꯎꯔꯗꯨꯁꯨ ꯃꯗꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯁꯣꯔꯁꯇꯤ ꯑꯔꯕꯤꯛ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯗꯔꯁꯥ ꯁ꯭ꯀꯨꯜ ꯃꯗꯔꯁꯥꯗ ꯇꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅ ꯗꯥꯏꯠ ꯑꯁꯤ ꯌꯥꯝ ꯆꯥꯎ ꯂꯧꯏ ꯃꯣꯏꯗ ꯃꯅꯤꯄꯨꯔꯤꯁꯨ ꯏꯃꯥ ꯂꯣꯟ ꯑꯃ ꯑꯣꯏꯕꯒꯤ ꯇꯝꯗ ꯌꯥꯗꯕ ꯍꯤꯟꯗꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯚꯥꯔꯠꯀꯤ ꯑꯣꯏꯕ ꯚꯥꯔꯠꯀꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯕꯒꯤ ꯃꯦꯖꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯕꯒꯤ ꯇꯧꯗ ꯌꯥꯗꯕ ꯑꯗꯨꯒ ꯂꯣꯏꯅꯅ
ꯑꯩꯈꯣꯏꯒꯤ ꯎꯔꯗꯨꯁꯤꯁꯨ ꯑꯔꯕꯤꯗꯨ ꯇꯝꯕꯒꯤ ꯑꯆꯧꯕ ꯃꯤꯟꯁ ꯑꯃ ꯑꯣꯏꯕꯅꯤꯅ ꯎꯔꯗꯨꯁꯤꯁꯨ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯑꯗꯨꯒ ꯑꯔꯕꯤꯛꯇꯨꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯏꯅ ꯇꯝꯗ ꯌꯥꯗꯕꯗꯒꯤ ꯀꯨꯔꯥꯟꯁꯨ ꯑꯔꯕꯤꯛꯇ ꯑꯣꯏꯕ ꯑꯗꯨꯒ ꯑꯃꯨꯛꯀ ꯍꯗꯤꯁ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯗ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯑꯜꯂꯥꯍꯒꯤ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕ ꯑꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯖꯦꯜ ꯂꯣꯏ ꯑꯩꯈꯣꯏ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯔꯣꯜ ꯄꯨꯝꯅꯃꯛꯁꯨ ꯑꯔꯕꯤꯗ ꯑꯣꯏꯕꯅꯤꯅ ꯑꯔꯕꯤ ꯍꯥꯏꯕꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯗ ꯌꯥꯗꯕꯅꯤ나 ꯑꯔꯕꯤꯒꯤ ꯂꯣꯟꯁꯤꯗ ꯑꯩꯈꯣꯏ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯗꯔꯁ ꯅꯤꯖꯥꯃꯤ ꯍꯥꯏꯔꯤꯕ ꯁꯤꯂꯦꯕꯁꯁꯤꯗ ꯐꯣꯀꯁ ꯇꯧꯔꯤꯁꯤ ꯑꯔꯕꯤ ꯒ꯭ꯔꯃꯥꯔ ꯃꯥꯒꯤ ꯋꯥꯍꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯐꯣꯂꯣꯖꯤꯗ ꯑꯣꯏꯒꯦꯔꯥ ꯁꯤꯟꯇꯦꯛꯁꯇ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯏꯚꯟ ꯁꯤꯃꯥꯟꯇꯤꯛꯁ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯃꯤꯅꯤꯡꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯄꯨ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤ ꯍꯣꯠꯅꯍꯜꯂꯒ ꯑꯩꯈꯣꯏ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯣ ꯁꯤꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤꯁꯤꯗꯗꯤ ꯎꯔꯗꯨ ꯑꯔꯕꯤꯗꯨꯗꯤ ꯏꯃꯥ ꯂꯣꯟ ꯅꯠꯇꯕ ꯑꯗꯨꯒ ꯂꯣꯟ ꯑꯇꯣꯞꯄ ꯃꯐꯝꯒꯤ ꯑꯉꯥꯡꯅꯕꯨ ꯎꯔꯗꯨꯒ ꯑꯔꯕꯤ ꯈꯛ ꯇꯝꯃꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯗꯔꯁꯥꯒꯤ ꯑꯆꯧꯕ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯕ ꯌꯥꯕ ꯑꯩꯈꯣꯏ ꯁꯤꯗꯅꯕꯨ ꯂꯣꯟꯁꯦ ꯑꯍꯨꯝ ꯃꯔꯤ ꯇꯝꯃꯛꯇꯕ ꯌꯥꯔꯛꯇꯕꯒꯤꯁꯤꯗ ꯈꯔ ꯍꯦꯟꯅ ꯂꯤꯚꯔ ꯄꯤꯔꯛꯇꯕ ꯌꯥꯔꯛꯇ꯭ꯔꯤ ꯈꯔ ꯍꯦꯟꯅ ꯃꯇꯝꯁꯤ ꯑꯩꯈꯣꯏ ꯀꯥꯏꯊꯣꯛꯂꯛꯇꯕ ꯌꯥꯗꯕ ꯈꯔ ꯍꯦꯟꯅ ꯃꯇꯝ ꯆꯪꯅ ꯑꯩꯈꯣꯏ ꯍꯣꯠꯅꯗꯕ ꯌꯥꯗꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯏ ꯃꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯗꯔꯁꯥꯒꯤ ꯄꯣꯠꯊꯣꯛ ꯑꯣꯏꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯗꯨꯒꯨꯝꯕ ꯑꯥꯂꯤꯝ ꯑꯣꯂꯃꯥ ꯃꯨꯐꯇꯤꯁꯤꯡꯗꯨꯒ ꯃꯥꯟꯅꯕ ꯂꯦꯚꯦꯜꯗ ꯀꯔꯝꯍꯥꯏꯅ ꯄꯨꯊꯣꯛꯀꯗꯒꯦ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯦꯛꯅꯤꯀꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯃꯇꯝꯁꯤꯒ ꯆꯥꯟꯅ ꯆꯨꯅꯅ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯁꯤ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯁꯤ ꯑꯩꯈꯣꯏꯗ ꯈꯔ ꯗꯔꯀꯥꯔ ꯂꯥꯛꯏ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯃꯍꯩ ꯂꯥꯏꯔꯤꯛ ꯇꯝꯃꯨꯕ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯇꯝꯃꯨꯏ ꯑꯗꯨꯒ ꯑꯇꯣꯞꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯗꯤ ꯀꯣꯂꯦꯖꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯒꯤ ꯗꯥꯏꯠꯀꯤ ꯇ꯭ꯔꯦꯅꯤꯡꯅꯤ ꯈꯪꯗꯦ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯠꯀꯤ ꯇ꯭ꯔꯦꯅꯤꯡꯅꯤ ꯈꯪꯗꯦ ꯆꯠꯂꯒ ꯑꯗꯨꯝ ꯇꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛꯀꯤꯁꯤꯗ ꯃꯗꯨꯃꯛꯀꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯛꯁꯄꯔꯠ ꯑꯣꯏꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯇꯝꯕꯤꯔꯤꯕꯗ ꯁꯤꯗ ꯌꯥꯝꯅ ꯂꯝꯌꯥꯟꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯃꯣꯏꯕꯨ ꯑꯩꯈꯣꯏꯗ ꯐꯖꯅ ꯀꯧꯔꯒ ꯃꯈꯣꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯍꯧꯕꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯥꯟꯅꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯔꯥꯞꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯗꯥꯔꯤꯁ ꯑꯔꯕꯤꯌꯥꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯁꯤ ꯔꯥꯞꯇꯥꯏ ꯃꯗꯥꯔꯤꯁ ꯏꯁꯂꯥꯃꯤꯌꯥ ꯑꯔꯕꯤꯌꯥ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥꯗ ꯍꯣꯁꯇꯦꯜ ꯄꯤꯔꯤꯕ ꯂꯩꯐꯝ ꯆꯥꯐꯝ ꯄꯤꯔꯒ ꯃꯍꯩ ꯇꯝꯕꯤꯔꯤꯕ ꯅꯨꯄꯥꯒꯤ ꯃꯗꯔꯁꯥꯁꯤ 23ꯅꯤ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔ ꯃꯅꯨꯡꯁꯤꯗ 23ꯁꯤ ꯂꯤꯂꯣꯡꯗ ꯂꯩꯔꯤ ꯊꯧꯕꯥꯜꯗ ꯂꯩ ꯏꯚꯟ ꯊꯧꯕꯥꯜꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯏꯖꯒꯤ ꯑꯣꯏꯅ ꯌꯦꯡꯗꯕꯤꯗ ꯈꯔ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯗ ꯂꯩ ꯏꯝꯐꯥꯜ ꯋꯦꯁꯇꯁꯨ ꯂꯩ ꯌꯥꯏꯔꯤꯄꯣꯛꯇ ꯂꯩ ꯑꯗꯨꯝꯕ ꯃꯐꯝ ꯈꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯁꯨ ꯇꯝꯃꯤ ꯑꯗꯨꯒ ꯊꯧꯕꯥꯜꯒꯤ ꯃꯤꯗꯨꯅ ꯑꯃꯨꯛ ꯏꯝꯐꯥꯜ ꯏꯁꯇ ꯆꯠꯂꯒ ꯇꯝꯗꯕꯁꯨ ꯅꯠꯇꯦ ꯇꯝꯅꯔꯤ ꯃꯐꯝꯗꯨꯒꯤ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯉ ꯇꯝꯃꯤ ꯑꯗꯣ ꯃꯁꯤꯒꯤꯁꯤ ꯄꯩꯁꯥ ꯐꯪꯕꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯇꯧꯗ ꯌꯥꯗꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯧꯅꯔꯕ ꯑꯗꯨꯝ ꯃꯊꯧꯅꯔꯤꯕ ꯉꯥꯛꯈꯛꯇꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯧꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯥꯔꯠ ꯑꯅꯤꯈꯛ ꯗꯥꯔꯨꯜ ꯎꯂꯨꯝ ꯗꯦওꯕꯟꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯃꯗꯨꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯚꯥꯏꯁ ꯆꯥꯟꯁꯂꯔ ꯍꯥꯏꯇꯥꯔꯦ ꯗꯥꯔꯨꯜ ꯎꯂꯨꯝ ꯗꯦওꯕꯟꯒꯤ ꯃꯈꯣꯏꯗ ꯑꯍꯥꯟꯕ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤ ꯆꯍꯤ 2ꯗꯒꯤ ꯑꯩꯈꯣꯏ ꯑꯦꯛꯁꯄꯥꯔꯠ ꯑꯅꯤꯈꯛꯇꯪ ꯊꯥꯕꯤꯔꯛꯑꯒ ꯑꯩꯈꯣꯏ ꯑꯃꯇꯪ ꯇ꯭ꯔꯦꯅꯤꯡꯁꯤ ꯅꯨꯃꯤꯠ 2ꯒꯨꯝꯕꯒꯤ ꯇꯧꯕꯤꯌꯣꯅ ꯍꯥꯏꯕꯗ ꯃꯣꯏꯁꯨ ꯑꯥꯗ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕꯗꯒꯤ ꯍꯟꯗꯛꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯣꯏꯅ ꯌꯥꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯛꯅꯥꯏꯔꯕ ꯃꯐꯝꯗꯨꯗ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯇꯝꯕꯤꯕꯒꯤ ꯌꯥꯝꯅ ꯑꯦꯛꯁꯄꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯅꯤꯈꯛ lecturer ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯅꯤꯈꯛ ꯊꯥꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯃꯅꯕꯨ ꯃौलाना अफजल ꯍꯥꯏ मौलाना अफजल हारिसी अखोई हदीस अमसुंग फ़िक़ा अदुगुम्बा ताकपा अदुगुम्बा याम मतम कयादगी तालाबा अदुगुम्बा कोई प्रोफेसर अमनी अदुगा अमना मुफ्ती मुजम्मिल हाइबा मखोय अनी से थारागा सि नुमित निनी प्रोग्राम नि नुमित निनी खक्तगिनी अदु मोय लाकपदी मोय खोंगचा सिदि नुमित मरिनी गी ओइरे ngarang nahal lakpani अदु हयेंग सि मोय फ्राइडे नुमित सि सिदा कोई जुमागी नमाज पांथोबा मतुंग दा मोय से मुक हनखिगदौबनी अदुगा सिगी नुमित निनी चुमना चथरैबा सिगुम्बा ngasiगी राबताय मदारिस या अरबिया इस्लामिया मणिपुर की मखादा सिंजलांगजरगा अखोना तौजरीबा पांथोखिबा प्रोग्राम सिदा मदरसा 13 की मी लाखी अदुबु अहानबगी ngaranggi numisima मणिपुर की ओइबा मदुगी कोई बन खरा लैखिबदगी खरा लापदगी लापदगी खितंग अदुबु ngasiदी बंदो हांगदोखिबदगी अरोइबगी numisidadi कनागुम्बा मी अम्फो एब्सेंट ओइदना मदरसा पुनमक्की मी हुट लागा ngasi saruk yaminaraga ngasi jelum mapung phana pangthokibani lagi thojalदगी lamasi khoi mayam lakpiribo khuding mana yamna harawi amasung lengbira iba dugumba akoi akhang hai moi ani na haibirabo khuding maktu akoi da yamna kanaba beshak akoi madugi pudamak tu thaboi non thogadi manipur de leiriba madrasa sing sidagi tholakadaba angang singse
ꯌꯥꯝꯅ ꯃꯆꯪ ꯑꯣꯏꯕ ꯑꯉꯥꯡ ꯈꯛꯇ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯑꯁꯥ ꯊꯝꯃꯤ ꯑꯗꯣ ꯃꯁꯤ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯆꯪꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯈꯔ ꯃꯗꯔꯁꯥ ꯄꯨꯝꯅꯃꯛꯅ ꯈꯔ ꯃꯗꯨ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯄꯨꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯂꯥꯛꯏꯕ ꯃꯤꯁꯤꯡꯗꯨꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯆꯠꯄ ꯈꯣꯠꯄꯒꯤ ꯃꯗꯨꯒꯤ ꯈꯔꯆꯥ ꯄꯔꯆꯥ ꯄꯤꯈꯤꯕ ꯑꯃꯁꯨꯡ ꯂꯥꯛꯏꯕ ꯃꯌꯥꯝꯗꯨꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯆꯥꯕ ꯊꯛꯄꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤ ꯍꯣꯜ ꯇꯧꯔꯒ ꯃꯗꯨ ꯑꯩꯈꯣꯏ ꯍꯣꯠꯅꯈꯤꯕꯅꯤ ꯃꯁꯤꯗ ꯑꯆꯧꯕ ꯗꯥꯏꯇꯁꯤ ꯇꯁꯦꯡꯅ ꯃꯗꯔꯁꯥ ꯑꯂꯤꯌꯥ ꯑꯩꯈꯣꯏꯒꯤ ꯃꯔꯀꯖ ꯇꯕ꯭ꯂꯤꯛ ꯂꯤꯂꯣꯡ ꯃꯅꯤꯄꯨꯔꯅ ꯗꯥꯏꯇ ꯂꯧꯈꯤ ꯃꯁꯤꯒꯤ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯣꯂꯃꯥꯏ ꯀꯦꯔꯥꯝꯁꯤꯡ ꯑꯗꯒꯤ ꯃꯣꯍꯇꯃꯤꯝ ꯑꯗꯒꯤ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯇꯣꯞꯄ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯃꯗꯔꯁꯥ ꯑꯂꯤꯌꯥꯒꯤ ꯑꯍꯟꯁꯤꯡ ꯑꯉꯥꯡꯁꯤꯡ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯅꯔꯖꯤꯇꯤꯛ ꯑꯣꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯕꯤꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯁꯨ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯃꯣꯏ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯒꯤ ꯄꯦꯟꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯛꯄ ꯃꯌꯥꯝꯅꯁꯨ ꯄꯦꯜꯂꯒ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯁꯦꯡꯕꯒꯤꯗꯤ ꯃꯗꯔꯁꯥ ꯑꯂꯤꯌꯥ ꯍꯥꯏꯔꯤꯕꯁꯤ ꯁꯣꯛ 1994ꯗ ꯂꯤꯡꯈꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯕ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯕ ꯏꯇꯤꯍꯥꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯙꯔꯃꯒꯤ ꯃꯍꯩꯔꯣꯏ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯀꯌꯥꯃꯔꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦ ꯁꯦꯀꯔꯣꯡꯗ ꯆꯥ ꯀꯌꯥꯅꯤ ꯁꯤꯗꯒꯤ ꯊꯣꯛꯂꯛꯑꯒ ꯑꯣꯏꯈ꯭ꯔꯤꯕ ꯃꯁꯤꯒꯤ ꯇꯝꯄꯥꯛꯇꯒꯤ ꯆꯥꯎꯔꯛꯄꯁꯤꯒꯤ ꯇꯝꯈꯤꯕ ꯑꯣꯂꯃꯥꯏ ꯀꯦꯔꯥꯝꯁꯤꯡꯗꯨꯅ ꯃꯗꯨꯗ ꯁꯟꯇꯣꯛꯄꯤꯔꯝꯕꯗꯨꯅ ꯉꯁꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯂꯃꯥꯏ ꯀꯦꯔꯥꯝꯁꯤꯡ ꯃꯅꯤꯄꯨꯔꯗ ꯎꯔꯤꯕ ꯃꯁꯖꯤꯗꯁꯤꯡꯗ ꯏꯃꯥꯝ ꯑꯣꯏꯕꯤꯔꯤꯕ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯍꯧꯕꯗꯤ ꯂꯣꯏꯅ ꯁꯤꯗꯒꯤ ꯑꯗꯨꯝ ꯍꯧꯔꯒ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯔ ꯍꯦꯟꯕ ꯍꯥꯌꯔ ꯏꯗꯨꯀꯦꯁꯟꯒꯤꯗꯃꯛꯇ ꯗꯥꯔꯨꯜ ꯗꯦওꯕꯟꯗ ꯆꯠꯂꯒ ꯇꯝꯃꯨꯕ ꯈꯣꯠꯂꯨꯕꯗꯨꯗꯤ ꯈꯜꯂꯒꯁꯨ ꯌꯦꯡꯕꯤꯔꯣ ꯍꯧꯖꯤꯛꯀꯤ 1994ꯗ ꯂꯤꯡꯈꯠꯈꯤꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠꯅ ꯅꯤꯡꯇꯝꯕ ꯐꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯤꯡꯈꯠꯈꯤꯕ ꯑꯣꯏꯅꯤ 1947ꯗ ꯚꯥꯔꯠꯁꯤ ꯅꯤꯡꯇꯝꯕ ꯐꯪꯕꯅꯤ ꯅꯤꯡꯇꯝꯗ꯭ꯔꯤꯉꯩꯒꯤ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯁꯤ ꯄꯨꯟꯅ ꯑꯣꯏꯔꯤꯉꯩ ꯑꯗꯨꯒꯤ ꯄꯥꯀꯤꯁꯇꯥꯟꯗ ꯈꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯕ ꯑꯗꯨꯒꯨꯝꯕ ꯑꯆꯧꯕ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯃꯁꯨꯡ ꯙꯔꯃꯒꯤ ꯃꯩꯆꯥꯛ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯅ ꯑꯍꯜ ꯂꯃꯟ ꯄꯨꯝꯅꯃꯛꯇꯨꯅ ꯑꯩꯈꯣꯏꯁꯤ ꯙꯔꯃꯒꯗꯤ ꯁꯥꯒꯣꯟꯅꯔꯒ ꯆꯠꯇ ꯌꯥꯗꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯁꯤꯔꯒ ꯃꯄꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯁꯦ ꯂꯦꯞꯄꯨꯔꯒꯗꯕꯅꯤ ꯑꯗꯣ ꯇꯥꯏꯕꯪꯄꯥꯟꯒꯤ ꯄꯨꯟꯁꯤꯗꯤ ꯍꯤꯡꯕꯁꯤ ꯅꯤꯡꯇꯝꯅ ꯑꯩ ꯄꯪꯍꯤꯡꯗꯤ ꯍꯤꯡꯕꯗꯤ ꯌꯥꯔꯣꯏ ꯙꯔꯃ ꯑꯃꯒꯤ ꯃꯈꯥꯗ ꯍꯤꯡꯉꯒ ꯑꯩꯈꯣꯏꯁꯦ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯃꯗꯔꯁꯥ ꯑꯁꯤꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯒ ꯇꯝꯕꯤꯈꯤꯕ ꯃꯌꯥꯝꯗꯨꯅ ꯑꯃꯨꯛꯀ ꯁꯟꯇꯣꯔꯛꯑꯒ ꯑꯩꯈꯣꯏ ꯁꯦꯝꯕꯤꯔꯛꯏꯕ ꯃꯄꯨ ꯃꯁꯛ ꯈꯪꯉꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯀꯥꯎꯔꯔꯣꯏꯗꯕ ꯅꯤꯡꯁꯤꯡꯗꯅ ꯑꯗꯨꯝ ꯂꯩꯔꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ ꯑꯩ ꯂꯧꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯃꯤꯍꯧꯔꯣꯜ ꯀꯌా ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯤꯔꯣꯜ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯍꯧꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛꯀ ꯃꯐꯝꯁꯤꯗ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯗꯨꯝ ꯈꯔ ꯗꯥꯏꯇ ꯂꯧꯔꯒ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯃꯁꯤꯗ ꯔꯥꯕꯇꯥ ꯃꯗꯥꯔꯤꯁ ꯏꯁꯂꯥꯃꯤꯌꯥ ꯑꯔꯕꯤꯌꯥꯒꯤ ꯊꯧ ꯃꯆꯥ ꯑꯃ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯒ ꯂꯥꯛꯄꯁꯤꯗ ꯉꯁꯤꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯥꯛꯑꯒ ꯃꯌꯥꯝ ꯎꯂꯃꯥ ꯄꯨꯝꯅꯃꯛꯄꯨ ꯃꯁꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯗꯨꯗꯤ ꯑꯣꯛꯄꯗꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯕꯗꯤ ꯌꯥꯝ ꯂꯩꯈꯤꯒꯅꯤ ꯇꯧꯕꯇꯕꯨ ꯊꯕꯛꯁꯤ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯆꯠꯂꯝꯃꯤꯕ ꯃꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯇꯧꯖꯔꯝꯃꯤꯕ ꯈꯔꯗꯨꯗ ꯈꯔ ꯍꯦꯟꯅ ꯃꯣꯏꯅ ꯍꯥꯏꯔꯝꯃꯤꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯞꯆꯤꯜꯂꯒ ꯈꯤꯇꯪ ꯃꯆꯨ ꯐꯥꯠꯅ ꯃꯆꯨ ꯊꯣꯛꯅ ꯑꯩꯈꯣꯏ ꯊꯕꯛꯁꯤ ꯇꯧꯕ ꯉꯝꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏ ꯉꯁꯤꯒꯤꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯝ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯩ ꯅꯣꯏꯅꯁꯨ ꯉꯁꯤ ꯂꯥꯛꯑꯒ ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯁꯤ ꯑꯗꯣ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯈꯟꯃꯤꯟꯅꯒꯗꯧꯕꯗꯤ ꯃꯗꯔꯁꯥꯗꯒꯤ ꯊꯣꯛꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯒꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯗꯔꯁꯥꯒꯤ ꯄꯣꯠꯊꯣꯛ ꯑꯣꯏꯔꯤꯕ ꯒ꯭ꯔꯦꯖꯨꯋꯦꯠ ꯑꯥꯂꯤꯝ ꯎꯂꯃꯥ ꯃꯨꯐꯇꯤꯁꯤꯡꯁꯤ ꯂꯩꯔꯤꯕ ꯁꯃꯥꯖꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯃꯈꯣꯏꯅ ꯂꯧꯔꯛꯀꯗꯕ ꯗꯥꯏꯇꯁꯦ ꯁꯃꯥꯖ ꯃꯁꯛ ꯈꯪꯕ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯩꯔꯛꯏꯕ ꯃꯇꯝꯁꯤꯒꯤ ꯖꯨꯒꯁꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯤ ꯀꯔꯤꯅꯣ ꯙꯔꯃꯒꯤꯇ ꯅꯠꯇꯅ ꯁꯃꯥꯖꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯐꯤꯂꯤꯡ ꯑꯃ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯗꯕ ꯌꯥꯗꯕ ꯑꯃ ꯂꯩ ꯃꯁꯤꯒꯤꯗꯃꯛꯇ ꯁꯃꯥꯖ ꯃꯁꯛ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯀꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯁꯃꯥꯖꯕꯨ ꯑꯩꯈꯣꯏ ꯅꯩꯅꯕ ꯇꯥꯏ ꯑꯗꯨꯒ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝꯅ ꯄꯨꯟꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯗ ꯏꯔꯝꯗꯝꯁꯤꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯒ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯂꯩꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯂꯝꯕꯤ ꯆꯠꯄꯗ ꯀꯔꯝꯍꯥꯏꯅ ꯆꯠꯀꯅꯤ ꯑꯗꯒꯤ ꯀꯔꯕꯥꯔ ꯇꯧꯕꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯏꯁꯂꯥꯝ ꯙꯔꯃꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩ ꯈꯛꯀꯤ ꯏꯅꯥꯛ ꯈꯨꯟꯅꯤꯡꯕꯗꯒꯤ ꯌꯥꯕ ꯌꯥꯗꯕ ꯊꯤꯗꯅ ꯑꯩꯒꯤ ꯑꯄꯥꯝꯕꯈꯛ ꯊꯨꯡꯅꯕ ꯍꯣꯠꯅꯕꯗ ꯙꯔꯃꯅ ꯌꯥꯗ꯭ꯔꯒꯁꯨ ꯄꯪꯇꯧꯗ ꯇꯧꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤ ꯃꯗꯔꯁꯥꯗꯒꯤ ꯊꯣꯛꯂꯛꯏꯕ ꯃꯤꯁꯤꯡꯁꯤꯅ ꯃꯆꯨ ꯇꯥꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗꯒꯤ ꯏꯁꯂꯥꯝꯁꯤ ꯕꯗꯅꯥꯝ ꯑꯣꯏꯕꯒꯨꯝ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗꯒꯤ ꯏꯁꯂꯥꯝꯁꯤ ꯃꯌꯥꯝꯅ ꯃꯁꯤꯒꯤ ꯙꯔꯃꯁꯤꯗꯤꯅ ꯍꯥꯏꯕꯁꯦ ꯙꯔꯃꯁꯤ ꯐꯠꯇꯦꯅ ꯂꯧꯅꯈ꯭ꯔꯤꯁꯤ ꯙꯔꯃꯗꯨꯗꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦꯕ
ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏ ꯃꯑꯣꯡ ꯃꯇꯧ ꯑꯩꯈꯣꯏꯒꯤ ꯑꯦꯇꯤꯆ꯭ꯌꯨꯠꯁꯤꯗꯒꯤ ꯎꯕ ꯃꯩꯗ ꯑꯩꯈꯣꯏꯗꯤ ꯏꯁꯂꯥꯝ ꯙꯔꯃ ꯆꯠꯂꯤꯃꯤꯅꯗꯤ ꯂꯩꯔꯦ ꯑꯩꯅ ꯇꯧꯊꯣꯔꯛꯄꯅꯕꯨ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯋꯥꯡꯃꯗꯇ ꯇꯧꯔꯕꯅꯤꯅ ꯃꯁꯤꯒꯤ ꯃꯨꯁꯂꯤꯝꯁꯤꯅ ꯇꯧꯔꯤꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯏꯁꯂꯥꯝꯁꯤ ꯕꯗꯅꯥꯝ ꯑꯣꯏꯗ ꯂꯩꯔꯦꯕ ꯃꯁꯤꯒꯤ ꯕꯗꯅꯥꯝ ꯑꯣꯏꯕꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯆꯨ ꯇꯥꯅ ꯃꯌꯥꯝꯗ ꯏꯁꯂꯥꯝ ꯙꯔꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩꯔꯤ ꯑꯗꯨꯒ ꯏꯁꯂꯥꯝ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏ ꯈꯔꯁꯦ ꯃꯁꯤ ꯆꯞ ꯆꯥꯕ ꯃꯨꯁꯂꯤꯝ ꯄꯔꯐꯦꯛ ꯃꯨꯁꯂꯤꯝ ꯑꯃ ꯑꯣꯏꯅꯁꯨ ꯃꯌꯥꯝꯗ ꯎꯠꯂꯒ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯄꯨꯟꯁꯤꯁꯦ ꯂꯦꯟ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅꯤ ꯍꯥꯔꯝꯐꯨꯜ ꯑꯣꯏꯔꯣꯏ ꯅꯠꯇ꯭ꯔ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯥꯞꯊꯣꯛꯅꯈꯤꯕꯒꯤ ꯑꯀꯤꯕꯁꯤ ꯂꯩꯒꯗꯕ ꯑꯗꯣ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯙꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯟꯁꯤ ꯂꯦꯟꯗꯕ ꯑꯁꯦꯡꯕ ꯏꯁꯂꯥꯝꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯦꯜꯁꯤ ꯅꯣꯏꯅ ꯑꯣꯏꯕ ꯉꯝꯗꯕꯗꯒꯤ ꯅꯈꯣꯏꯒꯤ ꯃꯔꯝꯗꯒꯤ ꯏꯁꯂꯥꯝꯁꯤꯁꯨ ꯕꯗꯅꯥꯝ ꯑꯣꯏꯔꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯔꯦ ꯂꯧꯏ ꯃꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯁꯤ ꯁꯦꯝꯕꯗ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯌꯥꯝꯕꯨ ꯏꯁꯇꯤꯌꯥꯔꯤꯡ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯨꯝꯕ ꯑꯈꯪ ꯑꯍꯩꯁꯦ ꯃꯁꯤꯒꯤꯁꯤ ꯃꯆꯨ ꯇꯥꯕ ꯌꯥꯝꯅ ꯁꯤꯚꯤꯂꯥꯏꯖ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯃꯄꯨ ꯃꯁꯛ ꯈꯪꯕ ꯁꯃꯥꯖꯒꯤ ꯃꯒꯨꯟ ꯈꯪꯕ ꯁꯣꯁꯥꯏꯇꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯑꯣꯏꯒꯗꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯕꯨ ꯊꯨꯒꯥꯏꯕ ꯑꯣꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯤꯒꯤ ꯏꯀꯣꯂꯣꯖꯤꯁꯤ ꯃꯁꯤ ꯉꯥꯛꯅ ꯆꯠꯀꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯖꯥꯝ ꯑꯣꯏꯍꯜꯂꯣꯏꯗꯕ ꯇ꯭ꯔꯥꯐꯤꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯍꯜꯂꯣꯏꯗꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯤꯗ ꯄꯣꯂꯨꯁꯟ ꯊꯣꯛꯍꯜꯂꯣꯏꯗꯕ ꯑꯗꯨꯒꯨꯝꯕꯒꯤ ꯃꯤꯍꯨꯠ ꯈꯔ ꯑꯩꯈꯣꯏ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯃꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯉꯁꯤ ꯃꯗꯔꯁꯥꯁꯤꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯗꯨꯒꯤ ꯀꯠꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯗꯨꯅ ꯄꯨꯟꯁꯤꯜꯂꯒ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯍꯜꯂꯛꯄꯒꯤꯗꯃꯛꯇ ꯔꯥꯞꯇꯥꯏ ꯃꯗꯥꯔꯤꯁ ꯏꯁꯂꯥꯃꯤꯌꯥ ꯑꯔꯕꯤꯌꯥ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯨꯐꯇꯤ ꯁꯥꯍꯕꯄꯨꯁꯨ ꯃꯨꯐꯇꯤ ꯔꯃꯤꯖ ꯁꯥꯍꯕꯄꯨꯁꯨ ꯑꯩ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯋꯥꯐꯝꯁꯤ ꯃꯌꯥꯝꯗ ꯈꯔ ꯊꯨꯡꯍꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯪꯉꯒ ꯑꯩꯅ ꯃꯌꯥꯝꯗ ꯅꯣꯏꯒꯤ ꯈꯨꯊꯥꯡꯗꯒꯤ ꯃꯌꯥꯝꯗ ꯌꯧꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯤꯁꯤꯁꯨ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯂꯧꯏ ꯃꯦꯁꯥꯞ ꯌꯥꯝꯅ ꯐꯖꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯟꯈ꯭ꯔꯦ ꯁꯤꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯑꯌꯥꯝꯕꯅ ꯃꯗꯔꯁꯥ ꯃꯅꯤꯄꯨꯔꯒꯤ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯗꯔꯁꯥ ꯄꯨꯝꯅꯃꯛꯀꯤ ꯎꯁꯇꯥꯖ ꯃꯦꯁꯥꯞꯁꯤꯡ ꯁꯔꯨꯛ ꯌꯥꯏꯌꯦꯅ ꯃꯦꯁꯥꯞꯅꯁꯨ ꯄꯟꯕꯤꯈ꯭ꯔꯦ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯃꯤꯁꯤꯡꯁꯤ ꯀꯌꯥꯝ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯦꯁꯥꯞꯇ ꯍꯪꯅꯤꯡꯉꯤꯁꯤꯅ ꯃꯤꯁꯤꯡꯁꯤ ꯃꯗꯔꯁꯥ 16ꯁꯤꯒꯤ ꯃꯤ ꯑꯃꯃꯝ ꯑꯅꯤ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯗ ꯇꯝꯃꯤꯕ ꯑꯣꯖꯥ ꯃꯈꯩ ꯂꯣꯏꯅ ꯂꯥꯛꯑꯒ ꯃꯗꯨꯒꯤ ꯁꯕꯖꯦꯛ ꯄꯨꯝꯅꯃꯛꯀꯤ ꯑꯣꯖꯥꯁꯤꯡ ꯂꯣꯏ ꯂꯥꯛꯑꯒ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯤ 200ꯗꯒꯤ ꯇꯥꯗꯦ ꯉꯁꯤꯃꯛ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯃꯤ 200 ꯃꯦꯁꯥꯞ 200ꯃꯨꯛꯁꯤ ꯃꯐꯝꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯗ ꯄꯨꯟꯈꯤꯕ ꯃꯗꯔꯁꯥ ꯑꯃꯒꯤ ꯇꯣꯉꯥꯟꯕ ꯂꯥꯛꯑꯒ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯃꯤ 200ꯗꯤ ꯐꯖꯅ ꯄꯨꯟꯈ꯭ꯔꯦ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯃꯦꯁꯥꯞ 200ꯅꯦꯕ ꯃꯐꯝꯁꯤꯗ ꯄꯨꯟꯈ꯭ꯔꯤꯕꯁꯤ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯃꯗꯔꯁꯥ ꯑꯥꯂꯤꯌꯥ ꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯨꯅ ꯃꯗꯔꯁꯥ ꯑꯥꯂꯤꯌꯥ ꯁꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯦꯁꯥꯞ ꯈꯣꯏꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯀꯔꯤ ꯐꯤꯜ ꯐꯥꯎꯕ ꯃꯗꯔꯁꯥ ꯑꯥꯂꯤꯌꯥꯁꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏ ꯔꯥꯞꯇꯥꯏ ꯃꯗꯥꯔꯤꯁ ꯏꯁꯂꯥꯃꯤꯌꯥꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯄꯥꯡꯊꯣꯛꯄꯗ ꯑꯍꯥꯟꯕꯗ ꯀꯅꯥ ꯄꯥꯡꯊꯣꯛꯄꯅ ꯄꯥꯝꯕꯤꯕꯅꯣꯅ ꯍꯪꯕꯗ ꯃꯁꯤꯒꯤꯁꯤ ꯃꯌꯥꯝꯅ ꯑꯩꯒꯤꯗꯁꯨ ꯄꯥꯡꯊꯣꯛꯑꯣꯅ ꯃꯗꯔꯁꯥꯒꯤ ꯗꯥꯏꯇ ꯂꯩꯕ ꯃꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯗꯔꯁꯥ ꯑꯥꯂꯤꯌꯥ ꯃꯔꯀꯖꯦ ꯇꯕꯂꯤꯛ ꯂꯤꯂꯣꯡ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯔꯤꯕ ꯃौलाना आजाद ꯁꯤ ꯍꯥꯏꯔꯤꯕ ꯃꯗꯔꯁꯥꯁꯤꯒ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯎꯁꯇꯥꯗ ꯑꯃꯅꯤ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯗꯛꯀꯤꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯒꯦ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯅꯤ ꯃꯗꯨꯒꯤ ꯃꯐꯝꯗꯨ ꯈꯨꯗꯣꯡꯆꯥꯕ ꯒꯥꯔꯤ ꯄꯥꯔꯀꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯈꯨꯗꯣꯡꯆꯥꯏ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗꯗꯤ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯃꯗꯔꯁꯥꯁꯤꯗ ꯀꯔꯝꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯒꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯄꯥꯈꯠꯄ ꯑꯃꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯑꯕ ꯃꯇꯨꯡꯗꯗꯤ ꯂꯣꯏꯕ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯕ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕ ꯋꯥꯈꯜꯒꯤ ꯋꯥꯡꯃꯗꯅꯤ ꯃꯌꯥꯝꯁꯤꯕꯨ ꯐꯖꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯔꯚꯤꯁꯇ ꯂꯩꯐꯝ ꯆꯥꯐꯝꯒꯤ ꯂꯣꯏꯅꯃꯛ ꯇꯧꯕ ꯃꯇꯝꯗ ꯑꯉꯛꯄ ꯐꯪꯅ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯋꯥꯠꯍꯧꯔꯒꯗꯕ ꯉꯥꯛꯇꯅꯤ ꯌꯥꯝ ꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯈꯤ ꯃꯁꯤꯒꯤ ꯃौलाना नासिर साहबनी अदगी मदरसासी मुहतमिम ओइबिरिबा मौलाना सईद साहब मजाहिरी अचौबा दायित्व लौरगा स्टेजदगी अदुम लेंगदना लेबिरगा मयाम पुनमक्सी को मुहतमिम साहबनी येंसिनबिरगा लाइबा मयाम पुनमक्तुसु मसी मरुइबनी हाइबसे मसामा मफमसिदा सोंगो हौगतना अदुम तारगा अदुम एकोइ पांथोकपिख्रबा अदुगुम्बनी मुफ्ती अरशद साहब याउबिरी मखोइ मयाम पुनमक्सिना अदुम अचौबा दायित्व लौके अदुगा मदरसासे तम्बिबा स्टूडेंट सिंसे मखोइगिसु यामना अचौबा दायित्व लौकी अगांसे लाखि खुदिमक्से
ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯤꯒꯤ ꯂꯥꯛꯏꯕ ꯃꯦꯍꯃꯥꯟꯁꯤꯡꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯍꯣꯏ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯂꯣꯏꯅꯃꯛ ꯑꯜꯂꯥꯍꯅ ꯑꯐꯕ ꯑꯣꯏꯍꯟꯕꯤꯔꯁꯅꯨ ꯃꯗꯔꯁꯥ ꯑꯥꯂꯤꯌꯥ ꯑꯃꯁꯨꯡ ꯃꯗꯔꯁꯥ ꯑꯥꯂꯤꯌꯥꯗ ꯇꯥꯛꯄꯤꯔꯤꯕ ꯎꯁꯇꯥꯖ ꯃꯦꯁꯥꯞꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯗꯨआ ꯇꯧꯒꯗꯕꯅꯤ ꯑꯆꯧꯕ ꯈꯔꯆꯥ ꯑꯃꯒꯤ ꯂꯣꯏꯅꯔꯒꯅꯤ ꯃꯦꯍꯃꯥꯟ ꯂꯥꯛꯈꯤꯕ ꯃꯈꯣꯏꯒꯤ ꯆꯠꯄꯒꯤ ꯍꯟꯈꯤꯕꯒꯤ ꯅꯨꯃꯤꯠ ꯃꯔꯤꯅꯤ ꯂꯩꯕꯒꯤ ꯁꯤ ꯑꯆꯧꯕ ꯑꯦꯃꯥꯎꯟ ꯑꯃꯅꯦꯕ ꯁꯤ ꯂꯣꯏꯅꯃꯛ ꯃꯗꯔꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯅꯤ ꯁꯤꯒꯤꯁꯦ ꯑꯜꯂꯥꯍ ꯈꯛꯀꯤꯗꯃꯛꯇꯅꯦꯅ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯗꯔꯁꯥꯗꯒꯤ ꯄꯨꯊꯣꯛꯏꯕ ꯑꯉꯥꯡꯁꯤ ꯈꯤꯇꯪ ꯐꯖꯅ ꯄꯨꯊꯣꯛꯍꯟꯕꯤꯕ ꯖꯦꯁꯥ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯁꯛꯏꯕꯁꯤꯡꯁꯤꯁꯨ ꯃꯗꯔꯁꯥ ꯁꯨꯒꯨꯝꯕ ꯃꯗꯔꯁꯥꯗꯒꯤ ꯇꯝꯃꯒꯅꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯗꯔꯁꯥ ꯑꯥꯂꯤꯌꯥꯁꯤ ꯑꯩꯈꯣꯏꯅ ꯑꯔꯤꯕ ꯃꯦꯁꯥꯞ ꯑꯩꯈꯣꯏꯗꯒꯤ ꯍꯪꯒꯠꯄ ꯃꯦꯁꯥꯞꯁꯤꯡꯁꯤꯗ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯀꯥꯟꯗ ꯃꯗꯔꯁꯥ ꯑꯥꯂꯤꯌꯥꯗꯤ ꯇꯝꯃꯝꯃꯦ ꯍꯥꯏꯕꯁꯤ ꯑꯌꯥꯝꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯁꯤꯒꯤꯁꯤ ꯎꯔꯒꯅꯦꯕ ꯃꯈꯣꯏꯅ ꯐꯒꯠꯍꯟꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯁꯤꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯦꯍꯃꯥꯟꯁꯤꯡꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯨꯗ ꯀꯥꯟꯅꯕ ꯐꯪꯉꯤ ꯑꯜꯂꯥꯍꯅ ꯑꯩ ꯏꯁꯥꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯃꯗꯔꯁꯥ ꯑꯥꯂꯤꯌꯥ ꯑꯃꯁꯨꯡ ꯃꯗꯔꯁꯥ ꯑꯥꯂꯤꯌꯥꯗ ꯂꯩꯔꯤꯕ ꯇꯥꯛꯄꯤꯔꯤꯕ ꯑꯃꯁꯨꯡ ꯁꯤꯟ ꯂꯥꯡꯕꯗ ꯊꯧꯔꯝ ꯇꯧꯕꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯖꯖꯥꯏ ꯈꯩꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯈꯣꯏꯒꯤ ꯎꯃꯔꯗ ꯇꯔꯛꯀꯤ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯜꯂꯥꯍꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯑꯁꯨꯒꯨꯝꯂꯕ ꯗꯤꯟꯒꯤ ꯑꯆꯧ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯇꯧꯕ ꯉꯝꯕꯒꯤ ꯇꯣꯐꯤꯛ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ